Video sida uribu nupi asi leimaidagi 200 feet wang leba upambi amada chahi ani chupna nong phawo kumtharaktana lerami 1997 da California gi major company amana chairs tables amadi furniture items sing sabagi mingda company sina chahi lising kya suraba upambi sing yanbagi thaba ma chatharami adubu asiguma thawng asigi mayokta chahi kunkhumda surabi Julia mathantana fight togi haina khanki Mani Adabdagi company sina helicopter thaduna mabu kian khanganduna magna kumdra kataba thori fawba kathatuna amadi plastic material jing mai thaduna mai khuduna mahpu sor honba wana basinki adubu Julia gi mafumda punama aremata ki maramdi Julia asi umang asida achau chau hurricane storm ke mayong laduna lakrabun pimani upai lektaduna company sina nupidura chau financial support ke piduna magi athingba se komthona honarami finally 738 days company sina Julia ga challenge tawnar mutungda company si maithiduna magi athingba si yaraduna makhogi thabak lepataki Chahi khar lera mutungda company se bankrupt oiki adomna karigum thaba ma tawda ninghanaba poroklaba nupi si wari amadi nupi si maming ase nisingbiu adomda karigum kana bakra phangani